अहानबमक्तदा लेट नाइट स्टोरी ताबिरिबसिंगबु जेम्स हाइगुजमना तराम नोकचबुगा लोइनाना एकोक नोना खुरुमजरी लेट नाइट स्टोरी कुनगा माथोय सुबा तांकक पुजरग संदोकलिबा क्राइम रिपोर्ट्स के थोरम सिंग असिदा थोरम असिबु ताबिरिबसिंगना क्राइम तौरिबा मियोय सिंगना थोरम असे तारगा मखोय सिंग बेहेलकनी हेना फत्तबसिदा खोंग थांजिलकनी हाइबगी वाफम खरै खोयदा फोंदोकपिरकपले अदुबु फना यामना सिंगलबसु क्राइम नेवर पेस ममैदा तौरुबा थबक अदुगी मही फंगजगदबा ngaktan मसिगी खुदम मोइना ngasiगी केस असिदा लेट नाइट स्टोरीज द पुदुना लाक्चरी कुनगा माथोय सुबा तांकक नो ड्रामा नो एक्टिंग ओनली स्टोरी मध्य प्रदेश इंदौर द थोकिबा थौदोगमनी इंदौर हारिबा मफम असि इंडिया गी ओइना स्वच्छ भारत मिशन गी ओइना नंबर 1 हाइबदी सिटी असि लुबा नानबगी दमक्ता ममिंग लेरबा दुगुम्बा लेबाकमनी मफम असिदा ब्यास फला कौब कॉलोनी अमखले जून की तांग कुनगनिपान 2009 मफम असिदा आशा ब्यास कौबी लैसाबी अमा लेरमी महाकी मयुम असिदा नुमिदांग वाइरम मियोय अनीना थोंग थिलके थोंग अदु आशाना हांगदोकिरमी ngahak leiraba matungda nupa amana thang ama satorukuna asagi hakchangi mafam kayada thangna thinduna halami asa लेमाई दाकी थांगना अहानबा थिनबा होरपदुदा आशाना खरा लाउकिरम थंगनरिबा फ्लैट अदुदा लेरिबा मियोय सिंगना तानारक्त्रिङेदा मी लाक्नद्रिङेगी तांजादा मियोय अनि अदु चेनखिरमी फ्लैट अदुदा लेरिबा इमुंग सिंगी मियोय सिंग मफम अदुदा चेनसिनरखि लेमाई अदुदा आशा तादुना लेरम मसिगी मतुंगदा पुलिसता पाउ पिखि पुलिस मफम अदुदा लाकी लेकाईगी मियोय सिंगी मचिन हंगि अदुबु मफम अदुदा 2009 CCTV कैमरा न चिंबगी खुदोंग चाबा फ्लैट अदुदा लेरमदे लाइबक थीबना आशा का अदुदा मथंत लेबा नुपी अमा सोइरमी मतम खरगी ममांगदा ममा असोनबी अमा लेरमबदु सीखिरमी मागिनी हाइबदा तै कनासु लेरमदे अदुबु करिगिदमक कनाना आशाबु हाटलिबा आशागी मरालना करी पुलिसना थिजिनबदा फंगिदे मसिगी मतुंगदा पुलिसना माकी मोबाइल नंबर कॉल डिटेल्सिंग चेक तोकी अदुबु करिगुम चिंगनबा मत लेखिदे ख्वाइदगी ngakpa मर्डर मिस्ट्री अमा हाइबदु ओइखि वाकत पिनबा केस असिदा थिजन बिनननुमगिदमक तक्सन बिनननुमगिदमक महाकी मरी मता मत सुलेरमते कनागुम मत लेरमते अदुबु पुलिसना केस असि थिकिरमी अदुबु करिगुम लंगला लंजिन मत फंगिदे मसिगी मतुंगदा पुलिसना केस असि लंगला लंजिन फंगदरे हाइदुना केस असि खुमजिनखिरम नौम नौमदगी था कयादगी चही कया असुमना हौखिबना चही तरा हौख्रबा मतुंगदा हंदक्ता 2019 सेप्टेम्बर की तांग तरा तरुक्ता केस असिगी लिखुन अमखक लाखी मसिदा ओइबा याबा थाजबा याबा वाफम ओइगद्रा हाइदुना पुलिसना खलम मदुदी मसक ममिंग खंगदबा मियोय अमखकना मध्य प्रदेश की ब्यास फलागी पुलिस स्टेशन दा चिठी अमखक थारखी चिठी अदुगी वाफम अदु थाजगद्रा थाजरोइद्रा कदाई फाउब चुंगदबनो हाइबा केस असि ngakhiram अदुबु पुलिसना केस असि हांगदोक्तुना नैनबा होखि सही तरागी ममांगदा हाइद्रगा हौजिकता हाइरिबसिबु करिगिनो हाइना खनखि अदुबु SIT अमा सेमखि हाइबदि स्पेशल इन्वेस्टिगेशन टीम अमा सेमदुना केस असिगी मतांगदि यंगसिनबा होरखि चिठी अदुगी वारोलदा ब्यास फला कॉलोनी दा फ्लैट अमदे इमुंग अमले इमुंग असिदे चही यांखैनी थोय सुरबा मदन लान बोदोनिया कौबा मियोय अमले महाकना लेरिबा फ्लैट असिदा अहानबदा आशा हरिबा नुपी असि महाकी ममागा लेरमी हाइबसिनी अदुबु मदन लान हरिबा असिगा आशा हरिबा नुपी असिगा चही कुनगा निथोय रोंगी चांगदा खेनरमी अमरोमदा मदन लान मयुम मकई पालब अमदी मचा पाखंग लैसाबी लैरबा अदुगुम्बा मियोय अमनी आशाना लैसाबी अमनी मखोय अनिगी वारी असि फ्लैट अदुदे लेरिबा मिपुंग खुदिंगना खजिक खजिक ngangnarappadigi mamai thangda मखोय अनिगी मरी असि ngangnaba हौरखिरम मसीना मरम ओइदुना मदलानगी इमुंग मनुंगदा यामना तोइना मचा सिंग अमदी मागी नुपीगा खना चैनबगी थौदोक असि मसिंग खंगदना थोकलमे असिगुम थौदोकसिंग असिदगी खंगलमदबा लेकाइगी मियोयसुंग मथंग मथंग खंगलकनबगी मचा अमसु ओइखि असुमना खनरबसु आशा अमदी मदलानगी नुंगसिनबगी मरीदी तत्लमदे मसिगी मतुंगदगी
ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯕ ꯐ꯭ꯂꯦꯠ ꯑꯃꯗ ꯑꯥꯁꯥꯒꯤ ꯂꯩꯐꯝ ꯍꯣꯡꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯗꯟ ꯂꯥꯟꯅ ꯁꯤꯟꯕꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯩꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯕꯤꯔꯕꯅꯤꯅ ꯑꯥꯁꯥꯒꯤ ꯃꯅꯥꯛꯇ ꯃꯗꯟ ꯂꯥꯟ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯗꯟ ꯂꯥꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯆꯠꯊꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯥꯁꯥꯒꯤ ꯑꯁꯣꯟꯕꯤ ꯃꯃꯥ ꯁꯤꯈꯤꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯁꯍꯔ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯤ ꯑꯥꯁꯥ ꯍꯤꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯃꯗꯟ ꯂꯥꯟ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯗꯟ ꯂꯥꯟꯒꯤ ꯆꯍꯤꯒ ꯑꯥꯁꯥꯒꯤ ꯆꯍꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯟ ꯂꯥꯟ ꯑꯥꯁꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯇꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯟ ꯂꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯜ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯜꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯁꯨꯄꯥꯔꯤ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯈꯨꯟꯅꯦꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯄꯤꯔꯒ ꯃꯍꯥꯛꯀ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯃꯤꯡ ꯑꯟꯀꯤꯠ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯟꯀꯤꯠꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯜꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯈꯤ꯫ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯑꯥꯁꯥ ꯍꯥꯏꯔꯤꯕꯁꯤꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯃꯗꯤ ꯃꯄꯥꯅ ꯆꯠꯊꯔꯤꯕ ꯂꯤꯆꯠ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯑꯥꯁꯥꯕꯨ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯤ ꯈꯖꯤꯛꯇꯪ ꯏꯇꯥꯛ ꯇꯥꯛꯄ ꯃꯇꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯁꯥꯅ ꯂꯩꯔꯤꯕ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯑꯅꯤꯜ ꯑꯃꯗꯤ ꯑꯟꯀꯤꯠ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯑꯥꯁꯥꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯑꯅꯤꯜ ꯑꯃꯗꯤ ꯑꯟꯀꯤꯠ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯪꯈꯤ ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯟꯀꯤꯠꯅ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯑꯥꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯥꯡ ꯑꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯥꯁꯥ ꯂꯥꯎ ꯈꯣꯡꯈꯤ꯫ ꯑꯁꯨꯝꯅ ꯑꯥꯁꯥꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯤꯜ ꯑꯃꯗꯤ ꯑꯟꯀꯤꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁꯅ ꯆꯍꯤ 10 ꯆꯪꯅ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯔꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨꯅ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯈꯤꯕꯅ ꯏꯟꯗꯣꯔꯒꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯗ SIT ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 10 ꯍꯦꯜꯂꯛꯈꯤꯕꯅ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃ ꯐꯪꯂꯕꯅꯤꯅ ꯃꯈꯥ ꯇꯥꯅ SITꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯧꯅ ꯊꯤꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯍꯤ 10 ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗ ꯃꯤꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯤꯁꯥ ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯌꯨ ꯊꯛꯄꯒꯤ ꯉꯥꯎꯕꯒꯤ ꯅꯤꯁꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯗꯣꯛꯀꯟꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯩ꯫ ꯃꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯝꯅ ꯌꯨ ꯉꯥꯎꯔꯛꯄ ꯃꯇꯝ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯑꯃꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯦꯁ ꯑꯁꯤꯗ ꯑꯩ ꯌꯥꯎꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯑꯇꯣꯞꯄ ꯃꯔꯥꯜ ꯑꯃꯒꯤꯗꯃꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯟꯀꯤꯠ ꯃꯍꯥꯛꯄꯨ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯪꯉꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯤꯊꯤ ꯑꯗꯨꯗ ꯄꯟꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯑꯁꯨꯝꯅ ꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯟꯀꯤꯠ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯊꯣꯛꯂꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯑꯀꯟꯕ ꯋꯥꯍꯪ ꯄꯥꯎꯍꯪꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯗꯟ ꯂꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯜ ꯀꯧꯕ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯅꯤꯜ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯤꯜ ꯑꯃꯗꯤ ꯑꯟꯀꯤꯠ ꯐꯥꯔꯕ ꯃꯇꯨꯡ
मखोई अनिगी मचिंदगी मथंग मथंग हाइदोरखिरम असुमना वाफमसिंग असि सक्खंगदब मी अमने इरकलिबा चिठी अदुगी वारोन अदुगा अनिल अमदी अंकित की वाफम अदुगा इखेन खेनरमदे मसिगी मतुंगदा मिहात अदुदा सिजनब थांग अदु कदाइदा लेबगे हाइदुना अनिल द पुलिस न हंकी अमदी मसिगी मतुंगदा महाराष्ट्र की खुदेल हारिबा डिस्ट्रिक्ट अदुगी पियुदे विलेज कौबा मफम अमदा महाकी मरी मता सिंगे हौरुफम लेबा मफम अदुदा चत्तुना थांग अदु चही 10 की ममांगदा फुमजिनकी हाइना पुलिस त खुंकी मसिगी मतुंगदा पुलिस न अनिल पुदुना थांग फुमजिनकी मफम अदुदा थांग अदु थिहनकिरम चही 10 सूरबसु थांगी मथौ अदु हंथरमलबसु हाइरिबा मफम अदुदा थांग लेरमखिरम असुमना चही 10 करिगुम अमत खंगुद्रब केस असगी लंगला लंगजिन पुथोक्तुना आसागी मिहातकीदमा अनिल अमदी अंकित हौजिक जुडिशियल कस्टडीदा केस असगी मतांगदा वाहंग पहंग तौरी पुलिस न केस असगी मतांगदा चार्जशीट थांकलब मतुंगदा हाना अतोप मराल अमगिदमक जेलदा लेरिबा अंकित की मथक्ता अतोप मराल अमगा हापचलगा अकनब चैराक पीनेनबगी सेमसारी अमदी मपाना तौब थबक अमदा पामदबगिदमक मी अमगी पुंसीबु लुइसनबगिदमक हारिबा थौदोक असगी प्लान तौबगिदमक मिहात असिबु लोसनबगिदमक मी अमबु हटपगिदमक IPC की सेक्शन कयादा सोइदनमकी मराल दे पीरगन केस असि हंदक्ता सेप्टेम्बर की तांग 13 असिदा लंगला लंगजिन फंगलक्तुना पुलिस न खोंगलगा यामना कन्न चथरी असिगुम केस असि डायमंड रेडियो की संदोकचरिबा थोरम क्राइम रिपोर्ट्स थोरम असिददी खोइना मियामदा तमजबदा अमदी ड्रामा ओइना सानजबदा नुंगाइजदबना मियामदा लेट नाइट स्टोरी की मतेंग ओइना नो ड्रामा नो एक्टिंग ओनली स्टोरी मियामदा तमजबनी लीजबनी ngasi लीजरिबा केस असिदगी अदोमना करी लोक्सनबि याय अफबतम लोक्सनबियु क्राइम तौब मीना फनायाम हैना सिंगना क्राइम तौरबसु अरोइबददी क्राइम नेवर पेस लिथोक पंगमनो थाजबिदबदा बुइगनो थागचरी थोरमसिदा सरुक याबिरिबा स्ट्रीमर सिंह थोरमसिबु ताबिरिबा सिंह रेडियो सि खुथांगदा संदुकचरिबा ngasi लेट नाइट स्टोरी कुनगा माथोय सुबा तांकक मतंग असिदा लोइसिनजरी ताबिरिबा सिंहबु जेम सगुरजमना अमुकहना खुरुमजरी।